ahal oraba leibak ki lusingba singna ngasigi naha oriba lusingba singda karamna leibak semgodoribano haina hangbagi mahuta makoigi matamda loisindana thamlamba thodo wathok sing loisinna bapun na hona minasi haina speaker ts saitabratana phongdokre popular government miyam gi ihul khangna thabak tawbogum pr lengangna tawbangam de haina lamlai kendagi mla case ibomsana phongdokre lamdam ashi sanglak liba immigrant migrant mapung fana khangdoktuna khandok laba matungda nauna census tawbana delimitation tawhobana lamdam asigi afaba oigani haina hanigi chief minister oibo bina haikre amasung imoinu ira thongni tharam pangthokre खुरुमजरी ISTV की पाव में ताबीर बसिंग तरामना ओक्सरी हजि फाबगी मरुबा पाव संदोंना पिजरी ahal oreba lebak ki lusingba singna hangasigi naha oriba lusingba singda karamna lebak semgodoribano haina hangbagi mahuta makoigi matamda loisindana thamlamba thodo wathok sing loisinaba punna hona minasi haina speaker ti saitabratana phongdokre wafamasi ngasi working committee of thoksom saitabrata sing mla ya school assembly constituency gi tarani thoidak suba foundation day gi tharamda phongdokhibane youth athletic social union club brahmapur bekapati laikai gi community hall da pangthokibanga sigi thoram aduda mla ke robindro l ramesh amadi MLA Nur Hassan amadi working committee ki hane ke president Naurem Tombana Singbana Tharmapu Singwana saruk yakhe Tharmasiga mari lenena speaker ts Saitabratana makha taraduna lamda masida thokleba irang asina Manipur sakhwat lambida kumang sauksinna chatpangamdre irang asina leiba makai miyamna wabasu hiangani adubo ing tappa puraknaba tangka kayada wari sanaba leibana irang asi athubadu loisilaklagani haibigi thajabulei yaskul asidagi hauraga Manipur pumba sakhwatpa nungaiba lamdam ama oina mapuna hona minasi ngasigi haurakliba naha singna lenga ki thabak khak ngaibigi mahuta isa gi sinpham amamam panna bohona si masida aikoi miyamna su angamba mateng pangsinsi singda khak nganglaga thabak ti yaudabagi thawong mahaki oina pamjade thabakna mang thaduna madugi mahaina miyamna singthaba aduna hena phagani yaskule asigi oina laila sugi lamde hena phagana ba welfare scheme ama hogdoknaba thorangsu leire haiki effective oidaba kanadabada advertise tawna chindaba ngamdoi pamjate effective oiba thawk tumjani adu mayamna haukiba matamda bibi lakhiba mateng nusibikiba madugi laman singma ngamnaba ai hona jage aduna aina ai punsisina hek leidiba makai ya school kendra ge damakta amadi miyoiba samaj ge damakta lepa leitana hona jaraga maduna ai popular government na miyam gi ihul khangna thabak tobogom PR lengakna tobongam de haina lamlai kendagi MLA case ibom chana phongdokhre wafam masi sahi asida thokiba ising isauna maram oraga kai khraba itham nungoi ge lambi nauna semjinba yengsinbaga mari lenena phongdokhibane MLA case ibom chagi miyeng makha da somung ZP ge member oiramba yumnam ibungona thaudang lawraga lenga ki senpham amata yaudana itham nungoi ge panthoibi harauba nangnaba semleba lambi ge hojik oiriba fiam ubada MLA na apenba phongdokhi khongsala duga mari lenena itham nungoi ge juvenile club ki VP ngangom patho maitaina ising isauna maram oraga chatpa yadana leiraklaba lambi asi khudaki oina semjilakpada MLA case ibom amadi ZP member oiramba yumnam ibungobu thagatpa phongdurakhi khongsla duga mari lenena MLA case ibom chana phongdokhibada hojik lambi semleba asilenga ki phan amatagi makhada semanate lenga ki sel leitrabasu miyamgi awaba yenglaga lanai oina semani hojik PR lengakna sengbadabadu sel leite haina semba ngamdana leirabasu suspension da leirabasu miyamgi mihut oina leibana miyamgi awabadi kokhandaba yade haina thabak tawri popular government leibada fan leitrabasu center degi ahenba fan loktharaga miyamgi penaba tawba ngami PR lengana sel leitana thabak tawba ngamdaba ahenba fan lokthaba ngamdaba miyamgi mihutna sel phangdaba miyamgi yenglaga thabak tawba awaba maphamda hakthengana chatlaga yengsinba PR nadi miyamna hakthengana thabak tawdabana miyamna popular government leiba tangai fade haina thamnarakliba sini miyamgi awaba kaya tadoklasin tawba yaba miyamgi lengak ama semna bu honabada थेंगनब होनरिबा पॉलिटिकल पार्टी खरा लेरिबा असि तवनिंगदे हाइखे
एनी सोर्स तगी तौदिया दे नखोइना लौबो ngamiba रिक्से गवर्नमेंट हजि पीआर गवर्नमेंट द लेबो ऑफिसर सिंग लौबो ngamde adune bo khenarisi aduna ne akoina popular government ama laagadi leibi irangsi loisambadaju akoi wana tariba punmukta mateng pangamuni adagi unadana wari sabang ngamuni adu orgadi hena thuna santi porkani haibudugi neba popular government ama darkar lei aduna akoigi popular government su semba ngamoidaba party singna semma ko du et badudi leiba ki mayukta lei hairui dabi maram leite Manipur के डिस्ट्रिक्ट खरद एबनॉर्मल पॉपुलेशन ग्रोथ लेखिबा अमदि युमथंगनरिबा लेपाक म्यांमार द इरांग थोपदिगे लमदम असिदा संगलखिबा इमिग्रेंट माइग्रेंट मपुंग फाना खंगदोकलबा मतुंगदा नौना सेंसस तौबना डिलिमिटेशन तहोबना लमदम असिगी अफबा ओइगनि हाइना सीएलपी लीडर सु ओइरिबा हानिगी चीफ मिनिस्टर ओक्रम इबोबिना फोंगदोखरे बाबुपराद लेबा महाकी ऑफिशियल क्वार्टर दा पौमी खलगा अखनना उनबा अमदा महागना मखाताना इंडिया पुंबगी सही तरा लेरगा सेंसस तौबा असि मणिपुर गुंबा vulnerable ओइबा अमदि युमथंगनरिबा लेपाक सिंग तोयने इरांग थोकनबा मफम ओइबना इलीगल माइग्रेंट सिंग चंगलपुगी सांग वांगबा मरमना अपीबा मतमगी मनुंगदा डिलिमिटेशन तौबा असि चानबा वाली मिनिस्ट्री ऑफ होम अफेयर्स की मखादा लेरिबा सेंसस डायरेक्टोरेट मणिपुर की ओइनदी अनोबा सेंसस अमा तौद्रिबा फावा डिलिमिटेशन तौबीदनबा लेंगाक अमदि सीएसओ सिंगना तक्सिनबा संगी नौना सेंसस तौदना डिलिमिटेशन तौखरबदि लमदम असिगे डेमोग्राफी दा सावना अकायबा पिरकपा याय हाइके अमरमदा सही अहुम फाजिलकलबा कांगलुप अनिगी इरांग असिदा आईडीपी सिंगना मयुमदा संगबा हाइबसी कांगलुप अनिगी मरक्ता अमना अमदा थाजनबगी मरी अमा सेमगटपगा लोइनना मखोइने युमदा हंजिनबदा करिमता तौररोय हाइबगी थाजबा अमा लैब चंगी मसिदा पालिबा लेंगा असिना कांगलुप अनिगी मेडिएटर ओइदुना अमना अमबो ngakpi लोइनना हौख्रब थौदोसिंग काउथोकनदुना मणिपुर की इंटीग्रिटी सोकदबा वहाई याउदना वारी सानबा चंगी हाइखे रिलीफ कैम्प हाइबसिदी purely temporary arrangement haibata civil society organization sing NGO sing well wishers sing haibata mayam na su yaribam khai thuna masa masagi mayumda hanjal hananaba hona hanbiu haina mari leinaba authority ado maruina particularly government da masi thuna hanjal hananaba hona biu haina adubu hanjan hanbada ख्वाइदगी मरु ओइबदी सेफ एंड सिक्योर ओइरद्रा हाइबसे गवर्नमेंट खरा हेन चावब दायित्व अम लौबिरगा अदु नत्रगदी मसी अखोय अदुम थादोक्तन थमगदी मसी आइदी मतम चंगनी हाइना अदुमाइ तौना हाइजनी स्टेट गवर्नमेंट गवर्नमेंट ऑफ इंडिया का नग्न थबक तौमिनदुना लांजेनरिबा इमुंग खुदिमक मसा मसागी मयुमदा असोय अंगाम थोक्तना अमदि डिग्निटी लेना खुंदा लेता हन्नबा होनरी हाइना मणिपुर की चीफ सेक्रेटरी डॉक्टर पुनीत कुमार गोयल गे चेरोल अमना हाइरे नौना खुंदा लेता हनबा हाइबसिल तांकक नाइना सिक्योरिटी के सेंसिटिव ओइबा प्रोसेस दरकार ओइ लांजेनरिबा सिंबो तुंग कोइना खुंदा लेता हनबा हाइबसि स्टेट गवर्नमेंट के चपचाबा फिरेपनी हाइना नहौनना अमुक निंगसिंगदे गवर्नमेंट असना लुपा करोड़ 450 गे Resettlement and Rehabilitation Package की मखादा फेस 9 Resettlement की थबक हौख्रे अहानबा फेसता मयुम के सरुक खरा अमांग आता थोखिबसिंग होंगजिल हनबा अनिसुबा तांककता प्रधानमंत्री आवास योजना ग्रामीण स्कीम के स्पेशल पैकेज की असाब युम सिंगदा होंगजिल हनबा फेस अहुम सुबदा चिंग अमसुंग तमगी डिस्ट्रिक्ट सिंगी मरक्ता लांजेनरिबा सिंगी खुंदा लेता हनबने मसिगी दमक्ता फंडिंग सिंग डेप्यूटी कमिश्नर सिंगदा थादोखरे अमसुंग आईडीपी सिंगदा ट्रांसफर तौदना अथुबा मतमदा मखोइगे मयुम माइकई मयुम मकई साननबा खुदोंग साबा पीखरे स्टेट गवर्नमेंट युम सानबगी दमक्ता लोपा करोड़ 35 दशमिक मरी तरुक थादोखरे खरा अमांग आता थोखिबसिंगी दमक्ता सेमजननबा लुपा करोड़ 9 दशमिक अनि तरुक थादोखरे हाइरे स्टेट लेवल कमिटी सेमदुना नौना खुंदा लेता हनबा लोकलिबा थबक सिंग मतम साना थबक ओइना पाइकननबा कुमना यंगसिले ngasi फाबदा इमुंग लिसिंग अनि सनी रोमगी लांजनबा मियोय लिसिंग 10 रोम खुंदा लेता हनख्रे युम लिसिंग मरी रोम सेमगा सागतपगी थबक कन्ना चथरी बोसेमना लाइक नंबर मरी लेना अचौबा स्कैम चथरीबा असिगी मथक्ता एजुकेशन एस कमिश्नर बोसेम के चेयरमैन अमदे सेक्रेटरी की मथक्ता इंक्वायरी कमिटी सेमलगा थिगतकदबनी हाइना देसाम के प्रेसिडेंट मयंगबम समोर्जना पाउमिसिंग फोंदोखरे वाफम असि देसाम सिंदना सही खुदिंग डिसेंबर 19 पांगथोक्तुना लाखपा मिड द मीडिया फेटर्निटी की थरमदा हंदकी बोसेम के चे वाथोक असि मरी लेना पाउमिसिंग हंबा वहंगी पाखुमदा एम समोर्जना हाइखिबने थरम अदुदा अमजुगे जनरल सेक्रेटरी केएस नाउबा एडिटर्स गिल्ड मणिपुर की जनरल सेक्रेटरी वाई रूपचंद्र सरुक याखे देसाम की माइकेदगी पाउमिसिंग अनोब सही की खुदोर पीखे थरम अदुदा
Somorjina Makha Taraduna, Bosemna Handak Ladik number Mari Lenana took the Watok. Palibar President Rule ki lenga asna taraina loba yaroi maru ena court ki wail gi mayuk ta bosem gi official singna aran ba mong da quality yaw da che metric ton chama khumfu loduna yam laba sanpham ama mangan na bo khona ba asi yaning de haide ba che metric ton chama go khumfu asna hojik larik number hawbude su quality yaw da bana marum oda larik number yada ba gi problem su leram ba thengnare Manipur gi printing press ki association singna su quality level che pirak triba fawa larik number gi thabak asi makha tana chatha bigeno haike amarum da ngasi ke thoram adu mari lenana somorjina makha taraduna Manipur ge tongan ba isu kayabu achumba amadi afaba maikai amada puna bo khona bada media na loliba thaudang asi asuke matik sawi asumna nongju nungsa amadi atai awa ana kaya dagi miyam ge mangjil thaduna saliba pawmi singbu miyam na su awa ma thakte kai khumnaba mathau tai haike लाइक से पुथोप टाइम कंस्ट्रेन लई हाइबगी पोल अमा हायरगा मेट्रिक दिन चाम हुंफुजे मसी सिंजलगा कोई क्वालिटी मेंटेन तौदना नमनबगी पोल अमा तौरइबसे अखोगी मीटिंग लेती हाइजा तारगदी मसी एजुकेशन एज की कमिश्नर अदगी मसी बोर्ड की हुजिक चेयरमैन ओबि एजुकेशन एज की डायरेक्टर ओरिबा दुगा हुजिक अखोगी बोर्ड ऑफ सेकेंडरी एजुकेशन मणिपुर की सेक्रेटरी इंचार्ज ओबिरिबा अदुगा सिगी यावबा मरी लेनबा मैम हाइदा मसीना मतम लेतबगी अदुगा सिगी चयेतनबगी हाइतारे मसीगी खुदोंग चाबा लौरकांदा क्वालिटी मेंटेन तौदबा पोसी सिंजलगा नमगा मसी खुदोंग चाबम लौनरबा होनबा असो स्कैम अमनि हाइदना दिसांग माइकीदगी मसी लौवे अदुना लाइकती मतम चाना पीदबदि सुया यारोय कैथेन नंगनबा मोंग पंगु पुथोकसु यारोय ऑनरेबल गवर्नर ऑफ मणिपुर दा खोइन तक्सिन जनिंगिसी ऑनरेबल गवर्नर ऑफ मणिपुर ना मसीगी मतांग मियें संगबीबगा लोइनना अखोई क्वारी कमिटी अमा सेमगा मसी सोंसोइसोना थिजनबिगदमनी मसीगी पोसे अखोई तराइना लौदे Waksing itaraga ni thoini panba Manipur ki puwari ga sagona duna laklaba imoinu numit ka mari lenana miyoi kyana angan ba yukte gi hauraga khwarembal kethil da laktuna pochai leiba hokre police amade traffic police na lakliba miyam ba asoi angam thoktuna ba ngak sanbagi thabak sathari amaramda ngasi ayuk angan badagi hauna miyoi kyani imoinu iratpagi thoram pangtopa haunakre Rajya Sabha ke MP Ining Thole Sema Sana Zawban ngasi Lining Thau Sanamahi Temple da Sanamahi Lining Khubam Masutret ke Fidal Singkhatpaga Luinana Imoinu Imagi Sangai Ama Sanga Kre Lining Thau Sanamahi Temple Board na Sinuna Pangtopa Sanga Bagi Thoram adu the LSTV ge Vice President Vidyapati Sanjam Elias Wakal Lamjingba Vice Chancellor MUC Professor Paunam Gunindro Board Members LSTV Kasam Ibomsa Namoizam Tomba GP Women College Samade Danamanjari College ke Manipuri ge Head of Department Dr. Waikum Romesh Samade Sanamahi Lining Booth Chen Thajazaba Thomi Kyan Saruk Yake Taramasir Ama ina USA Amadi Australia de Lakpa guessing so guessing the Ining Thole Semasana Jawbana Kudol Tamdani Ikai Kumnabasu Udke Taramasi Saruk Ama Wena Line Thau Sanamahi Temple Board ke Member Secretary Sibadata Luwangna Hausit Lady by LSTV ge Thau Puriba Board ke Thomi Singi Matam Loiragane Board Asuna Ngasi Fabada Sanamahi Lining Asibo Angamba Thakta Thangana Bohona Duna Lakre Ngasi Lamdam Asigi Miyamna Ipa Epu Signasi na Thazana Thambiramba Chandaramba Sanamahi Lining Asibo Thazabaga Luinana Noma Nomagi Sanamahi Lining Asibo Chandarak Masi Aikoigi Laiwe Kraba Ipa Epu Singi Inat Lining Bo Kongul Lirak Pani Hiding Lamdam Asida Sanamahi Lining na Masam Mareng Fanna Mapung Farak Pamatam Data Iramdam Asida Ing Tapapurapa Ngambata Natana Sakot Pakunai Ama Oiba Ngangani Habit Hazabla Haina Kinot Kiwafam Tamke Taramasiga Mari Neno Raja Savagi MP Lesema Sana Zawbana Inat Lining Asigida Magta Towning Matabakaya Ama Hojik Sulairi Raja Savagi MP Obigi Matam Su Tensil Lakpa Masinamaram Wadaga Pangthok Ningba Tabakaya Pangthokpa Ngamluidra Haibigi Signabale Hojik Pubi Deva Sanamahi Temple Board Ki Thoram Pubidiba Singbo Tagat Ninge, Madam de Board Asige Tau, Puriba Singna Ahen Mamatamgi, Manungda, Atiana Matamgi, Manungda Sana Mahila Ningi the Magda Masat Mapung Paba, Masak Naiba, Tabakaya Pangtuk Tuna Lakle, Makata na Board Asige members sing Amuk Hanna, Halak Nabalain Chosna Mahi Amade, Ima Lemeral Sida Bida, Taunizari, MP Amu, Wena Parlamenta, Satpa Matamda, Wang Ngang Naba Sie Sankaya, Taduna, Lining Lambi Asibo, Awama Takta Puka Nabokonaki, Sie Sankaya, Pisilabasu, Sahi Ama Ani Hena, Pisilabasi Sankaya, Adula Kolektava, Adumak Yawi, Adubo, Lining Tosana Mahi Amadi Ima, Lemeral Sidavi, Anina, Tauzan Bibadege, Parlamenta,
ꯄꯤꯈꯠꯈꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯂꯧꯈꯠꯄꯗ ꯌꯥꯎꯔꯛꯇꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯤꯐꯝꯗ ꯄꯨꯈꯠꯄꯒꯤ ꯇꯥꯟꯖꯥ ꯄꯤꯔꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤꯁꯨ ꯌꯥꯎꯅꯅꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯗ ꯊꯧꯅꯤꯁꯤ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯠꯅꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤ ꯍꯣꯡꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯏꯃꯥ ꯏꯃꯣꯏꯅꯨ ꯅꯤꯡꯁꯤꯡꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯊꯥꯗꯣꯛꯁꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯨꯅ ꯐꯨꯡꯒꯥ ꯂꯥꯏꯔꯨ ꯊꯝꯗꯕꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯁꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯊꯧꯔꯝ ꯂꯥꯛꯄ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯌꯥꯏꯐ ꯅꯨꯡꯉꯥꯏꯕ ꯄꯤꯕꯤꯅꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯗ ꯊꯧꯅꯤꯖꯔꯤ ꯍꯥꯏꯈꯤ ngasi lakpona ila inomine togeda le tawle koi ekoi sare duwa ko mosi ekoi hiram khudi maka ekoi lamdam sika sunaga ani ekoi yo ko masi ekoi yo khat pa hingan ma changi madu daga ekoi imani mo ko rasa bagi dan dusra bagi punya bagi imani ko sitori ko ninja bagi bagi thangani nada no pharu kalga kai no ara ko khana khani mana tawdo le dedi badudi ekoi identity da so mangja babulakani अमरोमदा इमोइनु इराटपगी थौरमना लाकपदा मणिपुरगे गवर्नर अजय कुमार भालाना याफा पाउजे पिरकदे महाकी याफा पाउजे लसना यमथोंग खुदिंगदा इमा इमोइनु लाक्तुना लनथुम चाहोंग ngakhongba amasung punsi nungsangbagi थौजाल पिगनि हाइना थाजनरी मसी पांगथोकपना नुंगाइबा लनथुम मरांग काइहनगनि हाइदुना मणिपुरगे कल्चरल हेरिटेज अमदि ट्रेडिशनल लोइनेना टॉप टॉपा मवोंगदा पांगथोकले हाइरे इमा इमोइनु स्टेट असिदा तंगदु लैताबा साखतपा पिबिनबा ओरसनो हाइरे इमोइनु इरा थौनी अमदि अनौबा सही लाकपगी मियामदे स्पीकर टी एस सैता ब्रटन हानगी चीफ मिनिस्टर एन बीरेन सीएलपी लीडर ओ इबोबी बीजेपी मणिपुर प्रदेश के प्रेसिडेंट एस सरदा अमदि एमपीसीसी के प्रेसिडेंट के मेगचंद्रना मणिपुर के मियामदे याफा पाउजेल पिरक्ले लोइनना अनौबा सही असना लाकपदा हानगी तंगदु लैताबा साखतपा मसुंग अमगा अमगा नुंगसि चानने हिंगमिनबा लमदम अमा ओइरसनु हाइरे अनौबा सही लाकपा मतमदा मणिपुर की मियामदा नुंगाइबा चौखटपा याइफबा अमगा अमगा नुसिनबा शांति लेबा लमदम अमा ओहेलसी हाइदना मयाम मफमदा अपील तौजरी अदुगा लाइबा 2026 बु तनाम नोकजबा अदुगा मियाम पुनमक्ता मणिपुर की मियाम पुनमक्ता 2026 लाखपगी याइफा पाउजेल पिजरी हैप्पी न्यू ईयर मणिपुर की प्रजा सिंह 2026 की अनौब सही लाखपगी रोइनना अमदी क्रिसमस की मनुंग सिदैदै मणिपुर की मियामदा याइफा पाउजेल पिजरी मयामदा अनौब सही लाखपगी रोइनना आइना हाइजनिंगबसी इमुंगदसु नुंगाइनदबा खना चैनबा मसिन मनाउगी मरक्ता थोक्तबा नते सागैगी मरक्ता थोक्तबा नते अदुबु पुनमसे वारी वटाई सानरगा भाब तानमिनरगा आइगी मागी येंगनरगा लोइना शांति होइना लेमिनबा आक्तनी अदुना थोखिबा थौदोक थोखरकसु ngасidi शांति हंजलकपा लोइना लाकदोरिबा 2026 की हयें लाकदोरिबा तारिख 1 नुमिसिदगी दे कोई अमोहना अखोई मसेल डायलॉग तोमिनरे हरकांदा भारत की अदुंबा संविधान की मखादा पीरिबा चना लॉन्चत अदुगी मतुंगिना तौगदबा थबक खुदिंगमक नियम की मतुंगिना लॉ की मतुंगिना आइन की मतुंगिना कॉन्स्टिट्यूशन की मतुंगिना चथमिनसे लानखिबा असोयंगाम यावनरगसु अखोई मसेन पुंसल लेहरगा प्रजा की मिहुद ओइना लेरबा कोई यूनाइटली इशू बेस्ड कोई पुंसल लगा मणिपुर अपुनबा अकनबा मणिपुर मा सेमंबा अदुगा अपुनबा भारत की सतम कन्ननबा अपुनबा भारत मा सेमबदा मणिपुर सोबो थौदांग लौमिनसी हाइबसिमक तंगाई आइगी कलीग्स आइगी पॉलिटिशियन सिलनाव मयाम सोय अपील तौजरी ngasi asi manipur gi haiba tare yamna thajajaba ima imoinu gi numitsu taba kabi sinau singi gangai su hauba haiba tare pumna maksi ima imoinu su saukhatpa ingba tappa sana chinana punna koi nungsinana leiminaba manipur si haukiba sahi khra sidaida to oningdaba yamna laibak thiba thokiba thodok si yamna ningamdaba yamna nungaitaba thokre adubu madu haukhre amu halaktaba woisunu haina anauba sahi lakpa sidaida ai manipur da leiba praja singda leiba isinau sing tampak da leiba isinau sing yamna nungsinana chana sinana naiminarakpani hujiksu leiminagadabani akhoi manipuri ngaktani akhoi punamak singse ana haukiba punamak satkhra sunu do anauba sahi lakpa sidadi koi punamak yamna nungsinana chana sinana yam saukhatpa
Manipur ama oinanaba khoi hotnaminasi ngasi koi maitai singi asengba imoinu pujagi ira thauni numit asida koi punamak imoinu imagi mafamda wata padana nungai ai phana leinanabagi adugumba koi thauni jasi haidana Manipur gi praja singda aina paujela si pijari ari chahi 2025 na loshilakpa aduga 2026 lakpa sida anong chahi gi khongchat asida aikhoi punamaksu hana leiramba pokningda leiramba wakhal aduga amamba nungaitaba punamak thatoaga anowba wakhal amaga loinana aikhoi yamna hena afaba nungaiba shanti leiba adugumba aikhoi gi punsi marela malen bangamnana gi damakta aikhoi punamak ishor gi mafamda niminasi loinana aikhoi punamak nungai yai phana anowba chahi sina lakpada leiminasi haiba sugumba paujel asi miyamda pijari sahi asida mipung khudimaki hak phangba ngamba ganatantra gi adigumba artha leiba sahi mipung khudimaki afaba lengak leiba lengak oirasinu mipung khudimak amaki wakhal khanbiba sahi oirasinu anoba sahi sina lakpada yanadaba mayam singa se yanaba porakpa ngamba sahi oirasinu loinana santi amasung nungsinaba mipung khudimaki kholau taba ngamba mipung khudimaki punsigi magun leiba adigumba phangba sahi oirasinu mipung khudimakta anoba sahi esina lakpasida yaifa mangol pijari lamdam asida santi sakhotpa amasung mipung khudimak tangdu leitaba Manipur oirasi jai Manipur Imuinu ira thauni tharam New Year amadi kan ngai ge tharom ka mari lenena thangmaiban kendrik MLA kumukcham Joy Kishan Singna miyam da yafa pauzil pirakte MLA ge selulas na makha taraduna imuinu imagi nimit asna lakpada lamdam asida sahong ngahong ba wata padab lamdam ama bibi ramnaba thauni jari haide anoba sahi amadi kan ngai na lakpada lamdam asi nungai nadaba punama kaukthokna duna nungsi sanaba nungai yafaba lamdam ama oirasunu ama tuena nungsi sanana leminaduna hanagi Manipurdu oihlasi haide ngasi waxing taragani 20 panba ima imunuge numit asna lakpada lamdam asuda wata padaba nungai yafaba bibi ramba oirasunu haina MLA S Prem Chandrana yafa paujel pirakte anoba sahi amadi gan ngaina lakpada lamdam asuda anoba lamai ama hangdoktuna manadaba wakalol steng thadokna duna amata oiba maikeida chatminaduna hanigi ingtapa Manipur adu oihenaba hona minerasi ngakpiba amade kaukthoknaba yaudana tangdu leitaba maikeida laknaba honabada awaba oigadabana aikoi punna khundaminadiba punamakna amata oina tangdu leitaba puraknaba hona minerasi haide Moirang kendagi MLA Thongam Santi nasu ngase imuinu numit amade anoba sahiga luidena gan ngai lakpada yafa pauzil pirakde MLA ga yafa pauzil zerol asuna makha taraduna ima imuinu lamdam asuda wata padaba pukai dangai thanba nungai yafaba lamdam ama pibiramba oirasunu haire anoba sahi amade kan ngai na lakpada lamdam asuda khunda meneriba furu khudimakna amatu oina nungsi sanana lemina duna ing tapa lamdam ama ohelasi kenaba wakalosteng thadung aduna amatu oina nungsi sanana hingminabo oirasunu haire Hanagi Minister A.K. Mirabainasu imunu nimitna lakpada lamdam asibu ima imununa thauzal pibiduna awa China kaya khangleba lamdam asi awaba mikap mirau khol punama kokhan biduna nungai yafaba pukai langai thanba lamdam ama pibiramba oirasunu haire jarul asina makha taraduna anubo sahi amadi kan ngaina lakpada khenaba punamak thadoktuna amatu oina nungsi sanana himina nungai yafaba lamdam ama oirasunu nupi angangda miyot minai leitaba lamdam ama oirasunu haire Waxing Tragani 20 Panba Imoinu Iratpa Nimitka Mari Lenana Mayang Infal Kendigi MLA Kongkham Robindro Nayapa Pauzil Pirakte MLA Kongkham Robindro Gisterol Amanahai Meitai Lunas Calendars Ke Matung Ina Waxing Tragani 20 Panba Nimit Tapang Tuk Nariba Imoinu Iratpa Nimitna Lakpada Manipur Miyam Yapa Pauzil Piri Thajanabuki Matung Ina Miyaiba Aikwena Ima Imoinu na takpi tambiramba liklamda chatlabdi malyam asida awa ba haiba leiroi haide laigi leirambi langi leirambi na haina su khangnariba image ira thongni bada mana masing wahi nga angauba amasung maira katuna thominagani haide
Sahi lisang sina pangtuktuna lakpa imoinu ira thongni kumsiga thana nifuga mapalak subak wena wangkaining tempu krima pal da leba imagi Masai kontra ngasistu League of Kelo Petros ke imoinu organizing committee na sinuna pangtukle kumsi sahi gi oina lamdam asida oidiba tangdu laita daba PM asina maram oiraga kangladagi maira maisen lauba yauna maikai maigi kumhaina singba amata yauduna laigi thoram tamak pangthokli ayuk anganbadigi hauna pena yakairol thogal pangtholaba matungda miyoi kyana athen pot kaduna maira maiseng katsaduna ima imoinuda thongni zakhe Waxing Tragani Tony Panba Imoinu Imagi Iratpagi Tony Taram Manipuri Mapam Ayambada Pangto Navagumna Bisnabo District Yamnam Kuno the Sungasi Damdam Adugi Miamna Atien Port Amati Hairang Lairang Tamduna Ima Imunugi Taram Pangto Kre Lining Inat Kanba Loop Laikal Kaino Yamnam Kuno Ngaikong Kuno Amadi Kaino Apopuna Sinduna Rural Hut Yamnam Kuno the Pangto Kiba Taram Aduda Kungang Kayadigi Lakpa Miamna Atien Port Kaya Purak Nat Lining Last one Galunina Pangto K Laikal Gi President Takil Lambam Pulen Mangangnam Laikal na Sinduna Hokiba Sahi Kyagi Mamangdigi Imoinu Ira Thoram Pangtuktuna Lakle Imoinugi Thoramna Lakpada Sahonga Hongba Nungaya Pabalamdam Ama Waipatanatana Natki Mangsilak Laba Fajaraba Lining Lysol Kayabusu Aikoi Punna Kanminabigi Matam Oire Haiki Malemasida Ladiba Hawaii Pan Kuding Magna Sineba Langi Werba Bendo Sida Tony Jaraga Wata Padaba Nungaya Paba Punsinung Sang Lainabagi Damaka Lining Inat Kanbaluk Kainong Sinjaraga Nam Kuno Sinjari Pasida Aquina Hojik Lebak Sida Ladiba Tandu Laita Daba Awaba Mayam Mayong Ribase Ibendong the Togjan Biraga Humna Apava Oinabagi Damakta Equina Magi Era Tony Torum Sipangtok 7 Manipuri Tongan Tonganba Mafamda Imoinu Iratpagi Thoram Pangtopugumna Ima Imoinu Togal Lupna Sinduna Imoinu Iratpagi Thoram Singzame Torban Katri Laika Jaleba Junior High School the Pangtokre Wari Ladik Liba Yauna Pangtopa Thoram Togal Lup Asigi Founder Secretary N Basantana Landam Asigi Miyoi Miyamgi Marakta Wakalo Mananda Bakaya Lady Basi Landing Lasun Amade Pangto Leba Imoinu Iratpa Sina Amatu Ina Punsinduna Sahonga Homa Nungaya Pabulamdam Ama Ominrasi Haike Lamdam masigi laiba iricasing upaba akoigi amaga manataba wakalo manatabasi akoi dharma amato ina selaga akoi gilising amato puraga amato samasida laiba Manipur se sakut popor ngbe tam takoi hone jabade Ipu Konang Taba Lining Call Semgal Lupna Sinana Wangkai Kaitel Asang Bidaleba Laurembam Konang Taba Lining Call Dolai Taba Singu Kubam Wangkai Ketu Pungda Imoinu Ira Tony Bagi Taram Pangto Kre Ipu Konang Taba Lining Call Semgal Luki Advisor Salam Chauba Luwangna Mafam Asi Ahalaman Singi Punpam Wena Semgat Chakibani Matamgi Konglai Matung Ina Mafam Asi Salarel Sidaba Amasung Ima Laimarembige Mafam Werkiba Kaknatana Lining Tausana Mahina Kai Tongduna Laklaga Ngahak Kai Tuki Haibigi Kai Tupung Hainasu Kangnaramke Pamaibaning Toge Matamda Ramandi Dharma Laurikiba Adudagi Ipu Konang Taba na Nongpok Maikai Tamna Kangladigi Tolaklaga Jingtrao Panbi Oina Haurunaba Lakibada Pantum Pam Kibaluina Konang Ama Hauriba Asisu Taram Kibani Haina Tajanaba Mapam Amane Salaril Sidabana Ima Laimarembi Siamdingagi Evento Imuino Hana Putolam Kiba Webana, Ipu Konang Taba, Lining Call Semgut Lupna, Handaka Tailak Subu Wena, Imuinu Ira Tony Bugi, Taram Asi, Punna Chepau Salaga Ira Tony Bugi Taram Asi Pangtopune, Committee Asuna, Noma Pamna Kuding the Su, Jing Habigi Taram Su Pangtok, Nava Warip Su, Lady Heidi. Salaren Sidaba Ipan Teman Mapuna Imalebren Putokingaida, even though Imoinishi Putokpanina, even though Immunigi, Akui Ira Toniase, Handaka, Dolai Taba Chingu Kubamgi, like Committee Natalak Shubo in Iquigi, Kumongi Tormasi Pangtok Shabani, other Loidana Iquigi like from Legacy, Noma Pamna Kudingi Equi Isai, Nomai Mikai success on the Quay Togjay, Tanel Limited Togday, Handaki Kumondagi, Line Toxing, Sanami Sing Haiba. Ibu pakang bagi siang hai basu akoi pangdok sadane na akoi lai committee na akoi namai warit nazare
Anopa sahina lakpada Manipurda leidiba lomi isil inaw sina chathok mepal tangdaba chathok marang kaina putoktuna aikhoigi senmilon phagatpa ngamba lamdam ama oiba orasno amade tangdu leitaba khunai ama oihanduna IDP singbusu masa masagi mayumda hanjinba orasno haina MPCC ge kisan ge chairman Laisam Nandona phongdorakle wafam asing ase awangjiri da leiba mahaki yumda Lomi sing na loriba thaudang bo thagat pa phongdo pagal oinana lakadaba chahi lising ani kunga tarukna lakpada Manipurda punna khunda menari ba furup sing amade lomi sing da yapa pauzil pibada haikibane Chairman Laisam Nandona makhata na haikibada khanghaudana thokiba kangluki irang na maram oiduna hojik relief camp sing da leiba IDP singsu masa masagi mayumda hanjinba yana ba PR government asina sinbiba orasnu aduga PR gi sasana asibasu athubada loisinduna miyam ge mihutna khanba mapung phaba lengak ama thamduna Manipur miyambo tangdu leitaba nungaiba lamdam ama ohenba orasnu haike lakadriba 2026 lakpa sidati Manipurda thokliba irang amadi IDP sing leiba sing asi mayumda hanjinaba shinro oirasunu ai Manipur Pradesh ki kisan chairman amoina haiba irang ki loisandana nungaya pa mayumda hanjinaba oirasunu haina ai isogi pamda kurumjari Manipurda leiba lomi sing asina chathok marang kaina puthokduna lomi sing asibu praja khoina bebha toroga praja khoina luna tawum thoi ngasi BJP government na president ji bakha changna sangdaduna asum thamba taragadi ngasi nomo gi praja gi waba sum helakani praja wara pa haisi aphabu khudam nate haibase ngasi center da BJP government Manipur da president governor sina kawbidaba phai anoba chahina lakpa sidadi Manipur da leiba khundariba jati punamupu nungaya phaba anaya yaudaba punsi nungsangba ama oresunu haina aina shodagi yam punamuki musilaga ayam thunjin Department of Fishery na sinduna ahumlak suba Imoino Fish Festival 2025 hafta kangjibungna pangthokre Imoino Fish Festival aduda tongwan chongan ba mafumsnegi lakpa fish farmers kya gi stall singda nga makhal kya lenga na lepa mamalda miyam da fangan ke ayuk angan badigi hauna miyam na Imoino Fish Festival degi nga leina balak na ke ngagi mela aduga mari denena Department of Fishery Director di Fulan Maitena punna handaki Imoino Fish Festival asida ngagi stall samagani fuda nga kilo lising marifu yona pandam thambani adubo masi konadabagi piyam leire lengana lepa mamalda nga sing asi phanghali miyamna su Fish Festival asi hena mapung fana ba mateng pangbiu haike appeal tawjaning badi ngagi mela sida sareng achouba keji mari taba hum taba tagi akoi government lepa reta tongan manga sing loina bak phangan jari atuna imoinu gi lai tin gi thoram su nungdang dangan na tongna ga tabani na akoi gi ireicha singna nganta lakpi tuna akoi gi nga sing leibi tuna mela sibu mapung phan bi hai tuna akoi gi department gi taraf tagi appeal tawjari Thabum ama subna satharakpa Nupee Lal ningsing tharam amadi habra bam event pisoki tragan shil subalai kitabagi common tera mai bilector leiba Nupee Lal Memory Association gi office da pangthokre tharam asiga mari lenana Nupee Lal da lai kidrabi ima singi mafam da hai lai katuna ikai khumnabu utke Nupee Lal Loisenba nimit aduga mari renena Nupee Lal Memorial Association gi steering committee gi secretary Longzamba ne thaji meitaina Nupee Lal da thona fana saruk yakiba ima sing adubo ningsingba oina makoi gi mafamda hailai katune kai khumna jaba utpane sai khuding gi pangthokpa Nupee Lal ningsing lila su association gi miyo sinama pung fana pangthokre tharamasi leiba ki irang leiba asina maram oraga association asigi office da pikna pangthokbani haike asigumba thorom sidaisida ikai kumnajariba thauna paragi lekidari imazing mafamda ikoni kata tamjaba masagi wari utai kayama ikoni lijagadaba thorom madu ikoni mapla asigi nimit asidai karambana maruena ajagadaba no haibadu ikoni kumdadaba adumba thorom masi sinjana tadabune ikoni paktuk sariba thorom masi Urup High School ge Girls Hostel da Hamo Relief Camp da su kairao kendra ge MLA Lorimam Rameso Meitei ge miyeng makha da ima imoinu irat thoni bagi thoram pangthokre iramdam maktada kuki singna talakpadi ge IDP haba mingthol phangba sing sidagi hena pendaba ama leite haina relief camp ta leidiba singna phongdorakle salaisa pibarel punsi marup amadi relief camp ki committee ge thopuba sing amadi Urup High School ge Girls Hostel da Hamo Relief Camp ta more amasung susanpur ge lanjelaklaga leidiba miyama saruk yajna pangthokba ima imono ira thoni bagi thoram aduda kairao kendra gi
mafam singdagi lakpa miyamna athen pot karaklaga imagi mafamda thongni zabana thorum aduge mapung oiba thorum oike ima imonu ira thongni khiba aduga mari lenana MLA Loremam Ramesu Meitena ngasilamdam asige imung khuding ima imonu ira thongni bagi thorum pangthoknare aikoi akoide yum leire asoi angam yaudana hinglibanina karisu khanadri adubo relief camp ta leiriba sing asidi mayum makai leitraba leirabasu hanjinba yadabana relief camp ta wana lele aikoina harau nungaina yumda leibana makoigi awaba khangde ude makoidi sahi ani henba asi ima imoinu irachaba phawba phangdrabane relief camp ta leiriba singna aikoi kaidongai sidoinosu khangde mikup kharadi awaba kauktholaga nungaina hingjaba pami haina phongdorokiba wafam tabada thamoi kahenba puning nungsi hanba ohele makoigi awaba awatpa kharada menkhatpa ngamanaba kairau kendege miyamna angamba then pot karaklaga relief camp asida sahi asigi ima imoinu iratpagi thoramasi mafam asida senbane aikoi singani kungahumdagi me ahumgi thogdok kaukthok naramba yauram gani adubo mayum makai leitraba masa masu mapureiba kaina khiba singnade ngasisu kaudre makoidi awaba khangli ngasisu relief camp ki nakpada leiba aikoina makoigi awabada saruk yasi angama mateng pangminaraga punna hingminasi haike adun manipur miyam thamjaning baje ana poda lebi miyamna jaga lebi camp sing chala sala angam mateng pangbiba ang thodo thola mate punna samila kan sau yamina adu ka awar tang sia tongmina awa ko no haita adu paujel amasu miyan bijaninge maroina khoi husi leiba akoigi gamen haitar Manipur gamen ne adu boss hai chingi jaga sing lebi tam jaga sing punum pulakanda akoigi hau thokre thodokse aduna yam tuna hamam hanjinbe yara yam nung hanagi mongda adu manungai phaba Manipur ma sem gyatnaba honaminasi adu leijariba tampak to egera sing dollar egera akoi aina yadaba mitop sing adu isana khangna oi tokthokijaba aduga hanagi adu Manipur ma honabada miyamna saru yabi adu ima imoinu lakpadasu asi kabonu misagi yam nungai pha Manipur ma oira polisno haibajuma ai thamjari Moria de Lanjilak relief camp adu da leiriba singna haikibada relief camp asida leiba sahi ahum pharakadore imagi ira thonebige nimet asina lakpa asida puning nungsiba fawi yumda leijaram labade yumda imung manung punna pangthoppa phanglanggodabane ngaside kairau kendagi MLA Loremam Ramesorna sinbi langbi raga mafam asida imabu irat minaba phangba tasengna apianba fawi mamangdasu MLA na award pa leirakpada kayarak mention biduna award pa leitana ba sinbiraga lakle masigesu dobimal khangbu uchari ngasi relief camp ta leiriba sing ase atopa leibak tigi lanjilakpa amata nate iramda Manipurda poksaba ngakteni adubu kuki singna talakpadagi lanjilaklaga leibadagi IDP haba mingthol pibire masidagi hena pendaba ama leiraroi aikoi yumda hanjinba pami yumda hanjilaga leiba phangba asidagi hena apamba ama leite haike tasengna hairаканда ꯑꯩꯈꯣꯏꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯁꯨꯅꯠꯇꯦ ꯏꯁꯥꯒꯤ ꯏꯔꯝꯗꯪ ꯃꯛꯇ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯀꯩ ꯁꯦꯡꯅ ꯃꯩ ꯊꯥꯗꯣꯛꯄꯤꯔꯒ ꯇꯥꯟꯕꯤꯔꯛꯇꯅ IDP ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯐꯪꯖꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯗꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇ ꯍꯥꯏꯕ ꯌꯥꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇꯧꯍꯟꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯌꯨꯝꯗ ꯍꯟꯖꯤꯟꯕꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯂꯩꯖꯗꯦ ꯍꯧꯖꯤꯛꯇꯤ PR ꯂꯩꯉꯥꯛ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯁꯦ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯋꯥꯠ ꯑꯄꯥ ꯂꯣꯏꯅꯃꯛ ꯌꯦꯡꯁꯤꯟꯕꯤꯔꯒꯁꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤꯕꯤꯔꯒꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪ ꯆꯍꯤꯗꯗꯤ ꯑꯩꯈꯣꯏꯁꯨ ꯇꯁꯦꯡꯅ ꯏꯃꯣꯏꯅꯨꯁꯦ ꯏꯁꯥꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ Mingonda Nomai Namdana Lut Toba, Nampuda, Shankai Tungpai Toba, Kuki terrorist Singna, Togodaba, Tawong, Equigi Kunai, Acid Ladeba, Elisa, Mete, Masa Singna, Matok Tamhaningde, Nuaneta Bakaya, Ladebasu, Wadis Hanaduna, Luisil Haningi, Haina, Fondorokle, Wafamasi, Kanam Redactaleba, Kraugi, Secretary Su, Wedeba, Jila, Polisat, Eramba, Paunam, Hamantegi Yumda, Nomai Capsule, Magamari, Ledena Ngase, Kanam Redacta, Pamba Wakami from Amada, Kanam Redac Mera, Pai organizer. Sagol Sem Nonina Fondo Kibane, Mirecto Nomai Capsulamba, Yaningde, no gun fire at the public, Haina Taduna, Kanam Medak Mera Pibina Suna Satakiva, Nasiki Wakat me from Aduda, Kraugi, Member Sing, Amadi Mera Pibika Saruk Yake, Sagol Sem Nonina, Makata Raduna, Levaki Hosik Lady of Tandam, Asida, Asigumba, Shankai, Tumkaiga Mari Lenaba, percentage Natragana demand Gumbagi, Tawong Asit of Ningde, Toliba Irang Asuna Maram, Oragalamdam Asigi, Semilun, Gipim Masi, come Ting Awabagi, Pim Mayok Nari, Tip.
Thiba lakliba miyoi adu thengadre hairagasu imungge miyo singa fajana wari sanaduna yanaba purapagi mahut imungge miyoi da nongmaina namlaga aki akhang piraga yumda nongmai kapsilamba haibasi iresa singna tauruidaba thabak amani haininge asuk wariba matam asida I maselgi marakta hana sunabagi thawong manba ama tatharak pasilabak thibani nongmaigi mahutta Pamliba adu fajana faminaduna yanaba puraknaba khonabada khanam leiraki mera paibi singasu yauduna solution purak minasi aikhoi I masel khaibung tanabagi wakhalo thadok minasi haike La ibaisa singsu fajana negotiation masaga tawraga nongmaigi mahutta kari pami bado fajana phongdok minaraga aikhoi mayam su dum yaujage yaura kanda aikoina negotiation kari no haibado akoi punna phaminaraga bhap taminaraga hatoknabagi mahutta aduga akoigi victim ohenbagi mahutta aikoi sin negotiation tawraga fajana aikoi masense amuktangdi aikoigi sense of oneness and a sense of belongingness haibagi appeal se ai tawjari mayamda Moramdang asigi wakal mi fam adu da crowgi secretary su ba jila parisat oramba paunam hemantagi mataima paunam omitana maki manaw nupa asi masak khangdaba miyoi khadana unaba lakpada mahaki naw nupagi imung manungki miyoi amata yumda leite hairubada Mahaki Mapuro Babo, Nomaina Namduna Tamlaba Matunda, Maki, Masanupibo, Imungda Pusilaga, Mi Labra Haiduna, Tihan Basi, Mitai Kunai Asida, Sana Daba, Tawong Amani, Mapuroba, Na Yum Sabaga Mari, Nana, Yot Labagi, Phone Taunaba Matam the So, Mapurabagi, Phone Adusum Mulaga, Paishanke, Inaunopa Asi, Ladam Dabagi. Makoi yamna usit thawaidaba mali haraga nomai kapsilamani inaunupaga lakleba miyosing asiga kari nungainadaba wari leibano haibadu aikhoi khangde asigumba aki akhang pibagi thawong ase matungda amuk khanna tawbigano haike aigi nupase gun point da thamme aduduga isanu pibuna ka manung da puchalaga imungi mi leibra na check tawhalle check tawhalaba matungda aigi nupana kanogi yum sabagi yotki phone tawna phone du laga paisen bigre adu gun point da dumaina tawra phamal laga leire adu duga noi yam usitaba mali khotli na hairaga nomai se kapam baneba masi ta sengna yumlakta tawbuchi yaningde haiba Felicitation of distinguished personalities of Zingamatak Young Learners Club 2024-25 ta NEET PG UG Sports Amade Oldest Living Person Singmutaram Opagi Tharam Ama ngasi Zingamatak How Ground Pisum Lampak ta pangthokre Zingamatak Young Learners Club na sinna pangthokiba tharam aduda club asigi masak naraba miyo sing amade tongan tuanba miyo kana saruk yakhi amadi club asinna koliba mafam singda leiba sanaroi sing NEET PG UG Mairoi Singh Amade Sahi Sam Suraba Ahalwaraba Singh da Kudol Pot Tamdani Kai Kumnaki Tharam Aduda Singamatak Young Learners Club ke President Konjengbam Singh Khamna Phongdo Kibada Laikai Asige Sana Khonabada Natana Mahai Masing Singdasu Haitho Singh Thoraba Naha Singbo Poling Thogatpa Utuna Felicitation Tawba Haiba Ase Makoina Haugalakliba Angang Singna Hayeng Makoigi Apamba Lambida Satlaba Matungda Miyam da Kathokpa Khaknatana Ahalaman Singda Thaksikasi Utuna Makoibo Seba Mapung Fana Tawbugi Tangai Fadaba Amani Renina Anoba Sahi Lakpada Amaga Nungsi Sanaba Purakpa Ngamnasano Haike LMS Law College ta College Asig Student Union Kanghal Lamba Tawdana College Atmosphere Amadi Student Welfare da Akaiba Piba Yaba Tawak Amata Sinbigano Haina LMS Law College Student Union ge General Secretary Yangkhong Wangthoi ge Chelul Amana Hairi Chelul Asnama Khata aduna LMS Law College DMU Imphal Manipur Haidiba College Asida Atopa Mapan UAB Student Organization Natragana Civil Society Organization Signa College Atmosphere Amadi Student Welfare da Akaiba Pina Bahona Bigano Kadigumada College Asida Thabak Tharam Tawhanningba Natragana College Asigi Students Sing Atoba Maphamgi Event Conference Program na Singbada Yahunning Labasu Student Representative Responsible Oina Lairiba College Asigi Student Union da Hana Kangol Langodabani Natabida Madubo Maduda Natrabadi Maduda Tolokpa Apapatigi Director LMS Law College Student Union ge Hiram Amata Mari Lainaroi College Asigi Student Union ge Tam Singani Kungma Kuntarok Asigi Yamna Maru Aba Union Asigi Letterhead Kanaguma Miyo Karana Manaba Muong the Saduna College Asigi Activity Pangtona Bagi Damaktani Haiduna Lanago Aba Donation Lakpidagadi Madusu LMS Law College Student Union Asiga Mari Lainazde General Secretary Si sign Yaudana Amade Union Asigi Round Sil Yaudana Lakpa Letter Hessing
adu union gi damakta natragana activity adu mapung fanaba lakpa donation nate madu lanai gi kana naba lakpa donation ni haina union asina lowi maram asina donation lakpada kana gumana singnaba leibiragadi pau phabir o haire hauji pau gi malsa tenba break ama lomunase Kadurba kumsi sehigi imoini imagi irat pujada angubunga maitai shereng katpiho phangpham es tombe and sons pengba pham hyangthang akaknaba masingni ngasimak order tobiho lakadurba kumsi sehigi imoini imagi irat pujada angubunga maitai shereng katpiho phangpham es tombe and sons pengba pham hyangthang akaknaba masingni ngasimak order tobiho Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Nibe makigano alabetamo Sige se next time tina check-in na laksilaga thamkhrabani Dada nang se juhar habaga amta kidrabo asumna mayamna machalbo ngapshan dugum masigi yumasibu asoya nan kokadabagi next time tina ngapseli next time ti juhar habati ngakokna na basemani zaman technology sina bana concrete ka tokna tina ba matamda kapamul amuk hena hengalagli next TMT strength is in the way honglagli ba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Sangai tutorial kwa kathel gi class 9 amasung 10 foundation course ki class lagliba January manga lishingan kunga taruk taki hauzaragani matam sangna taki experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol gi dama sangai tutorial natraga sangai hostel kwa kathel ningthem kol da lapiduna tanabiu Brekitungda makhataba pauda India ki Prime Minister Oramba Bharat Ratna Atal Bihari Vajpayee ki chamarak suba mapo kumon ga mari leinana thasi kunga manga digi leptan chathara ki ba tharum sing manung sana ngasi aroiba nimita BJP Manipur Pradesh National RIMS ki College of Nursing amadi Dental College campus ki akoibada BJP Manipur Pradesh na usara thakre tharamadu da MP su oreba ining thole semachana jawba BJP Manipur Pradesh ki President Adhikari Mayum Sarda Devi RIMS ke Director Professor J Sunil Kumar Sharma yauna RIMS ki Thomi Singh Sarup yakhe tharamadu ga mari leinana BJP Manipur Pradesh ke Adhikari Mayum Sarda Devina ek per ma ke naam haiba wakhalol aduda yumpham oraga pangthokpane Atal Bihari Vajpayee na hingningai matamda North East ki damakta akhanna donor ministry linkhatlam ki haike asigumba Bharatiya Janata Party ki leader asi hogiba ko 1998 su library ge sumba campus ta u chara thabi dana ngasi maksu adugumba upambi edo ko mayamna RIMS ki library ba mayamna ko yengsin bi dana ngasi maksu upambi se hauri aduga wakhalol da dai ko na ngasi si loisin banumit asida RIMS ki campus ta ko u chara ama leader asi wi kai kumna bo oina u chara sing tha si haiduna thajabani Loinana Thoramadu Mari Lenana RIMS ki Director Professor J Sunil Kumar Sharma RIMS se yamna lunanba plastic free green zone to Wahanaba Sahi Kyagi Mamang dige Kana Honaduna Lakle Mahosagi Kal Kaitara Podigi Aikwen Ngasi Teneriba global warming flood landslide Madi Ate natural calamities Kaya Asi Levan se Hadabadi Aikoi Paksana U Sarathaba Matau Tai Haike ngasigi oinadi akhoi hanagi pradhan mantri Vajpayee ji gi khoi birthday ga mari lena to event amani na akhoi di yam thawai yauna akhoi gi Atal Bihari Vajpayee ji akhoi Jubilee Hall sangabada khoi RIMS lakpirami ada u thamba lama hoji hori akhoi Jubilee Hall gi hek mamang si aduna adugi inspiration du da akhoi ngasi thari ba using si phajana hingal laga mayam akhoi green zone ama akhoi preserve tawna bo hona jage Anoba Saidi Singani Kunga Taruk Asina Lamdam Asida Ing Tapa Nungsi Sanana Label Lamdam Ama Purapu Oresano Ngasi December Kuntrama Toy Asida Pamkiba Rup Ragage Akanaba Mi from Amada Isai Nomai Kanglu Asina Matam Quina Dege Pangtola Kiba Isai Nomai Ge Akanaba Thorum the Great Two Night Handak Sahi Ashisu Lep Daibaki Oriba Awa Ana Ashida Saru Yazabu Wena Pangtok Daroi Daibaki Irang Paduna Tangulai Taba Matamda Amukana the Great Two Night Pangtokane Adubulak Liba Sahi Asigi Wena Rup Raga Ase
isai nongmai amadi award amadi rupraga gi laikhidraba singbo ningsingduna memorial culture isai gi thoram amadi workshop ma singba thoram singde athubada pangtholagani amadi masigi damakta committee amasu athubada semlagani haina ngasi phamkiba mifamna warep lawki haire athingba ayetpa apanba kaya piraklabasu moirang kendagi miyamna mangonda ngasi support pibireba asuna leptana pibirabade khodimak mahaka mayoknaduna thengnaba ngamgani moirang kendagi damakta sakotpa AC ama oinanaba mahak sidi fawba lepkhigani haina AC asigi MLA thongam santina ngasi moirang municipal council ge manungda leiba ward 1 digi 12 fawbge manungda leiba hana tongan political party amadi politician singa jamin naramba imung sani humdrage voter samapan humfuga tare na MLA thongam santi da sawaladuna NPP da sanglakpada makhoiba taram opagi tharamda haiki NPP moirang block na sinuna moirang film lakai de leba NPP moirang block ki office da pangthuke ba tharamadu da MLA TS santi na makhata na moirang AC da mahakpu haukiba mikhal da mireb oina thaga pirakhibada jahi humfuda laikiba MLA singna amuta phangkidaba margin phangduna record thamkiba aduna ngasi mahakna AC asigi damakta tawge khanjariba development ki thabak thoram pangthokpa ngambani haike lakadaba 2027 की इलेक्शन नसु मयामना मोयरांग केंद्र हिस्ट्री सेमगिबा आइबु कहानबिरबो मतमना मयामना नुंसिबिदुना ताम गुदिंगी संवादगी हेलगदा इलेक्शन उक्ता माई पाकिदो मोयरांग केंद्रदा हदा आइगी तामदा लिसिंगनी की मथकता लिसिंगनी मुनिगा संवागी मथकते हेलगा रेकॉर्ड थमगिदो मथंगदि 50% हेलगा रेकॉर्ड थमबिरकांदा मयांग सेवादो अमखान मपुंगफाना तौबो ngamenba बिनबि ओइदो लापिदो पुलुंगता आई खुरम जबग लोइना नोलु पोसरी पुलुंग खुरम जरि वांगोई खाइदेमगी चावबा मिहाता सेनबनी हाइबा यारेपो बिष्णु नाहा मयाई बामोल लेरतगे एक्सरसाइज कानबलागे युमkai laikai miyamna irang sagalapodigi amadi nungthilda wangoi khaidem lomdigi miyam laktuna yakhai thugai kre police laktuna miyam tankhai kibodigi ka hena yumdi yakhai thugai ba tawkhidre yarepo PS na kiesama lokhat kre haire त्रिपुरा दगे देहरादूनदा MBA तंबा महिरवई एंजल चकमाबो मिनुंगसी लेटना हाटखिबा थवंगबो ऑल मणिपुर मुस्लिम स्टूडेंट ऑर्गेनाइजेशन ना कंडेम तौरी हाइरे मिहाल असुगी मथांगदा असुम्बा पुथोकनबा मली लेनबसिंगना अथुबा मतमदा थबक लौखपियो हाइना AMMSO गे जनरल हेडक्वार्टर्स के प्रेसिडेंट इम्तियाज हैबोक मयुमना थादरप चेरोल अमना हाइरे सेनापति डिस्ट्रिक्ट के मनुष्य लेबा सिरु फुरुपना खुंदाबा उरान सिंह विलेज के क्रिसमस की थरमदा पीपल एक्शन फॉर नेशनल डेमोक्रेटिक मूवमेंट पांडम सरुक याखिबग लोइनेना साना खोनबगी पोचै अमदी चाना थकनबा पोलम सिंग लोइनेना ब्लैंकेट मटेंग पीखरे हाइरे बिष्णुपुर डिस्ट्रिक्ट के नंबोल फोइजिंग मखा लेकाइदेगे सगुराकपम खोगेंद्र अमदी सगुराकपम ओंबी प्रेमिता अनिगे मसानोपा अल्बर्ट सगुराकपमना हौकिबा डिसेंबर के तांग कुनगा माथोइदेगे कुनगा हुमदे फाबा पांगथोकिबा मापलक सुबातियाई ए ओपन इंटरनेशनल ताइक्वांडो चैंपियनशिप 2025 ता 74 kg सेनियर गिदा ब्रोंज मेडल अमदी डिसेंबर कुनगा तरौटी कुनगा निपान फाबा कोलकाता वेस्ट बेंगल दा तरामाथोइलक सुबा नेशनल ओपन कियोरी के ओमसे ताइक्वांडो चैंपियनशिप 2025 ता गोल्ड मेडल लौबा ngамख्रे हाइरी अल्बर्ट सगुरापमना गोल्ड मेडल अमदी ब्रोंज मेडल लौरकलिबा असि अल्बर्ट पो ताकपी तंबिरखिबा nganगोम पियारी के लमजिंग लमता की मखादनी लोइनना अल्बर्ट मखातना साना खोनबदा मणिपुर की दमकता मिंगसत पुरपा ngamnaba होनखिगनि हाइरे हौजिक लोशलकपदा मरुबा पाव अमुक हना ahal waraba laipak ki lusingba singna ngasi ge naha oriba lusingba singna karamna laipak semodoribano haina hangbagi mahuta makoigi matamda loisindana thamlamba thoda wathok sing loisinaba punna hona minasi haina speaker TI Saita Bratana phongdokre Popular government amyamgi ihul khangna thabak tobugom PR lengakna tobangam de haina lamlai kendagi MLA case ibomsana phongdokre Lamnamashi sanglakhiba immigrant migrant mapung fana khangdoklaba matungda nauna census tawduna delimitation tahubana lamdam asigi afabu oigani haina hanagi chief minister O Ibobina haikre amasung imoinu ira thawni tharam pangthokre
Hojik faugida IS TV sanok seriba paw matang aswaida tension jari miyang tabiri ba mayam punama pusu amukana kurum jari.